Chào em sẽ. Hi ma'am, sigi video edit tauba mawongsi kamaina taugedo ma'am khangningnagadi comment da thambiramo aduga ai matangi video da sigi video do ai hapcharake aduga ai channel sibu nungairagadi like taugeramo share taugeramo subscribe taugeramo nakanda leba bell button dusu namiramo aduga channel video si matang asida losinjarage.